Haina Kukisingda Atamnana action tawi Haina Kuki Inpi na Maral Sikhre Hingsa gi Thodok-singda Chenaba Kanglufki Iranga Mari Lainana National Investigation Agency NIA na Kuki Jo community gi Miyoi Sing Atamnana Fai Haina Maral Sikhre duna Kukisingda apex body ama odiba Kuki Inpi Manipur Kim na Manipur da thokliba Hingsa gi Thodok-singda Chenaba Kanglufki Iranga Siga Mari Lainaba Thodok-sing Mikchang Mikhai Naidana Prof Tawgadabani Haina Dabi Tawrakli Kim na thadorok pacherol amagi matungina hai Kangpukpi district Lailon Vaifei amasung Kangpukpi area da laiba laima khongda thokiba thodok-singa mari lainana Kuki jogi miyoi sing phakiba sida nungnangba phongdokladuna NIA na chathakiba mifa mipun sing adu public amasung political pressure sing da chathakibani evidence based investigation sing natte haidi cherol asina hai naga khunja taru hatkibai thodo asidana khulai thuna investigation chathaduna action lauri aduga Kuki jo taraga manga hatkibagi matangdadi karishu tawduna lairi haina Maral Sikhre thawdo khudingmak chap manaba mawngda investigation tawgadabani investigation khudingmak kanglup furuf nairuidabani haidi hingsa gi tawdok singda chenaba kanglup ki irang sing investigation sing manung mapa naidana chathagadabani ethnic violence asigi victim oiraba singda arbitrary arrest tawba investigation singda judicial oversight tawba lekpadabani haidi center ga CJP ga wari sanaragani Central Government ngasi Cockroach Janta Party ki miyut singa wari sanagadauri wari sanabada Union Minister Dr. Jitendra Singhana luchingba awang bathaki miyut kangbu amana lenga ki mahut sinduna saruk yagani khanagadauri ba maroi ba wafam di mahairoi singi khongjang asigi matangda parliament ki leimaida official debate tawgadabani haiba Sonam Wangchu ki demand adugi matangdani amaromda opposition gi MP sing ngasi amuba fijol setuna parliament gi mifam yawala khibaga loinana mahairoi singda lengana chathaki bathawung adugi matangda protest tawna thaurang tawri Congress ki MP Pawan Khera na hai Leibaki konung Delhi da khongjang tangsilakiba mahairoi singda ka henba thawung chathakiba bu yaningdaba phongdokpa oina opposition gi MP pumnamak amuba fijol setuna mifam saruk yabala khibani NEET gi question leak oiba yawna aranba thawung sing chathabagi damak Union Education Dharmendra Pradhan Fam Thadokadabani haina opposition gi maikai taksilakhi Naga taru hatpada chenaba sing phanaba amadi Manipur gi fibam yengsinminaba PM da IPFM amasung DMCC na khangankhre Indigenous Peoples Forum Manipur IPFM amasung Delhi Maitai Coordinating Committee DMCC na punna India ki Prime Minister Narendra Modi da aiba Gerald Pishenduna Kangpukpi district ta Konsa khul Liangmai Naga khul gi pastor ani yawna Liangmai Naga khunja taru Kuki singna phakraba matung mihathi na hatokla mathodokta chenaba sing phaduna mihat sing asigi justice purakpiu amadi Kuki militant group singa India ga government ga suspension of operation su agreement abrogate tawbiu haina davi tawkre Prime Minister Modi na pisin ki bai bucherol aduda organization sing asina Kuki singna phaduna pukhiba naga taru ki asi bhakchang sing chahiye sigi June 10 da Lailon Vaifei khulmaya dagi phangki thawdo asina maram oiraga Manipur state asida security gi oiba crisis sing asi yamna Fasilakide amadi organization sing asina laikhidraba sing imung manung sing awaba singda ngasi fawba saruk yaduna lakli haina phongdokli Cherol aduna naga taru mihathi na hatoklaba matung hundoktuna thamlamba thawdo adubo kanba mawngda condemn tawbaga loinana mihat adu Kuki jogi council ki chairman masamangna Kuki community ki miyoi singna chathakiba crime asimak yamna aranba crime amani haina phongdokhiba laikhre haiki tamchiraba mihat asi chathakhraba tha ama helaba fawba amadi mihat asigi maroiba miyoi sing masak taklaba fawba kariguma makhalgi action amata lakhotana lairiba sina takpadi justice puraknaba honabada systematic failure sing lairi haibani maduna crime asida hakthengna chenariba sing maning tamna chalhanduna makoina chathaningba crime chathaduna leihali haina cherol aduna phongdokli Kuki amasung Naga gi marakta yamna khenana chathakiba thokdok sing pal aduna cherol aduna hai Naga singna miyoi bigi minungsi yengduna phajenduna thamluraba Kuki khunja taraga mari asoyangam yauduna thadokhi aduga Kuki singna masigi ona tainabada Kuki singna phajenduna thamliba Naga taruk makak tuna halaba matung hundoktuna thamlamki masigi mathakta Kuki singna phajelubadagi thadoraklaba Naga khunja nupi singna phongdorakpagi matung ina makoina Kuki gi custody da lairingai manungda masak khangdaba sadong sing namduna pijaraki thawdo asina maram oiraga victim sing cyber PTSD laina naduna hospital laikanaki Kuki singna chathariba thawong ngasi ngarangi da natte mamangda juri bamda mitei civilian taruk nupi amadi tha nipan khakta ngariba angang phaduna pukhraba matungda tamthina hatokhiba mahairoi amadi chamjaraba miyamda target tawduna mihan mibun chathaba thawdokaya thokre maram asina IPFM amasung DMCC na mihat sing asida chenariba sing amatak ngaktana phaduna logi chairak pibiu haina taksinki si amasung hayeng Manipur gi mafam kayada mayai oirapna nong chugani Manipur gi mafam kayada ngasi amasung hayeng mayai oirapna nong chugani hairi Indian Meteorological Department IMD Imphal Center ki paugi matungina Tamenglong Senapati Kangpokpi Ukrul Jiribam amasung None gi mafam kayada ngasi akhagaraw galoina nong churaba yai Tamenglong Senapati Ukrul gi mafam kayada na hayeng akhagaraw galoina nong churagani hairi Jordan gi Aqaba city da Iran na misal kaya kapsenuna tek tawkre
Jordangi hithangpham city akabada ngasi Iranna misal kaya marum kapsenana attack chatharakre. Jordangi military na phongdokibagi matung inadi Iranna kapsilakpa misal mari nongthakta mangata thohanki adubu mi leinadaba mafamsingna misal ani kapsilakibana amamba maikuna mamki. US military na Iran gi mathakta thangna taraga mathoini suba numittagi nongthaktagi attack chathaki. US ke attack aduda Bushehr East, Azerbaijan, Hamdan, Hormozgan, Khuzestan amasung Sistan da chauna amangba thohanki. Strait of Hormuz ta ngarang Iran na tanker amada attack tawrakraba matungda US na Iran gi tongan mafamda misal kaya marum kapsinkibani khwaidagi nauna khuthongnabagi thawdo asi thokdringaida Iran gi interior minister Iskander Momenina Pakistan da chatuna lan lefanabagi matangda wari sanabasu laikhrabani. Manipur da thokliba Irang dadi BJP su tumina lai Congress su mating thokna thawlang laude. Congress ka BJP ga amana amagi mayokta rally chatnakre. Manipur da hojik thokliba tamthiraba Irang sigi matangdadi ayamba matamna BJP su tumina lai chili aduga Congress su mating thokna thawlang laude adubu New Delhi da BJP amasung Congress anigi marakta thokliba umkhanaba asigi matangdadi Manipur da Congress na BJP gi mayokta aduga BJP na Congress ki mayokta kholaw lauduna rally chanakre protest tonakre miyamna kumhai oina yengnakre. UGC na lawba NET gi question paper leak oikibagi matangda mahairoi amadi leiba asigi naha kayana chathakiba protesta police na ka henba tawi haibadagi hauraga ngarang opposition gi leader Rahul Gandhi na luchingba prime minister gi resident ki mamangda protest tawki lenga ki mute thaduna protest aduloshin hannaba honnabada mahayan kide tungda Rahul Gandhi yauna Congress amasung Samajwadi Party ki luchingba sing police na thadoklaga gari da haftuna farga puki mahairosing da police na chathakiba thawong amasung Congress luchingba amabu Delhi police na thangbaga loinana chinglaga pubagi tamthiraba thawdo adu yaningdaba phongdok tu ngasi Manipur Pradesh Congress Committee na BJP gi mayokta kholaw lauduna rally chatkibani rally aduda MPCC ki president Okrami Bobby MLA K Ranjit TS Lokeshwar yauna yamlaba Congress worker sing sarugyaki BT Road ta laiba MPCC gi office tagi lakiba rally aduna Raj Bhavan yoraki amasung mafam aduda mayam lehauraga oibo bina luchingba mihut kangbu amana governor Ajoy Kumar Bala unaduna memorandum ama pisinki memorandum aduda palliba kharadi Union Education Minister Dharmendra Pradhan khudakta fam thadokadabani kanglon chumna exam pangthokidabagi matangda pungphana parliament ta khanagadabani amasung mahairoi singi tungi punsi kanaba honagadabani Delhi gi thawdokta maral leijadaba miyoi singi mathakta pankiba FIR pumnamak handokadabani amasung Manipur kangadabani haibasini amaramda Rahul Gandhi na luchingba opposition gi kangbu na ngarang prime minister gi resident ki mamangda chathakiba protest adugi mayokta BJP Manipur state unit na sinduna Imphal gi maroiba mafamsingda Congress muthalasi haiba kholaw lauduna rally chatkre. Rally adugi tungda chief minister Yumnam Khemchan yauna minister sing MLA sing amasung party gi thongmi kayana thambal sanglin gi mamangda chobo wakan mifam chathaki. Wakan mifam aduda chief minister Yumnam Khemchan na Congress gi luchingba so oriba opposition leader Rahul Gandhi na mahairoi singbu khulai oina sizinnarakpa amasung parliament ki monsoon session numit humni chupna apanba thohanki damak nungaitaba phongdoki NEET gi question leak oibagi wafam parliament ta khananaba leingangna thorang tawraga lei adubu opposition gi kangbuna parliament ta khanda nainabada miyeng changbagi mahutta protest tawraga leiri masimak democracy da choba singnaba mani BJP Manipur state ki secretary K Sarat na paumi singda hai Cross Janata Party asi kanano haina thibada Kejriwal Rahul Gandhi amadi makhoi ga chaminariba party sing na maningda leiraga mahairoi sing puthokpa oiramlei makhoina mahairoi sing mangda thamlaga irang tawbani haibasi hawjikti khanglei makhoina India asi Nepal Sri Lanka amasung Bangladesh kumna namfu hafu da thabak tawge haibani. Beneficiary lakh 2.4 the chief minister na lupa crore 91.66 ki welfare benefit sing yenthokre. Manipur lenga ki state social welfare department na paikhatpa tungan ba scheme taraga teret ki makhada beneficiary lakh 2.4 da ngasi chief minister na lupa crore 91.66 ki welfare benefit sing yenthokre loinana pension yenthokpagi thabakda streamline tawnaba integrated monthly pension processing system launch tawkre. Ngasi Palace Compound laiba City Convention Center da pangthokiba welfare benefits sing yenthokpagi thawramaduda punna beneficiary 2,40,758 da tongan ba scheme gi kuthangda kudungchaba sing adu pikhibani masigi apunba senfam na punna lupa 91 crore 66,50,772 ni thawramaduga mari lenina chief minister na haikibada haukiba chahi ahum hena state asida kangluf ki rang mayong na rakhiba sina lamdam asigi miyamna semilon gi awaba amasung pungning wakhal gi oiba awaba
Kaya ama mayoknaduna lakli asigumba awaba kaya mayoknariba si khara makhaida oirabasu koknaba haiduna Union Finance Minister Nirmala Sitaraman gi lamjing amasung Prime Minister gi liching makada government asina tongan bakongthang kaya ama paikali ngasi yanthokliba welfare benefits sing asina awaba taraba miyamda mateng kharada oirabasu pangba ngamlagani haibigi thajaba lei loinena government gi maikaidigi society asida awaba mayoknariba miyamda leptana mateng pangkigani state asida matam chuppagi oina santi amasung chawka thaurangi paikhanaba honaba mathau tai aikoi masal gi marakti unity leina amasung suba nombagi wakhalon leiraba khaktada state ase amu hanna hanagi fibamda lakhanba ngamgani lamdam asida leiriba community khudingmaki miyoisingna makoi masamak Manipuri amani haina lauduna chawka thaurangi thabak sing puna paikhanaba honaminase haiki thawramaduga manung chana tongan ba social welfare scheme singi matangda thagi oina piriba pension gi senfam sing asi matam chana amasung transparency leina phanganba ngamnaba integrated monthly pension processing system su CM na launch tauki